Mapam kayada saroi ngaroi khangduna phattaba laising tanbagi thoram pangthokre. Lamta thagi ahanba thangju nimita lamdam asigi ipai ipusingna thajanabi amagi makhada saroi ngaroi khangbagi thoram ngasi paksana pangthokre. Nimit asiga mari nerina khoyum layam punnuna lai khundinaba kum amada sigadaba nagadaba awana taraba punamak kokchanabagidamagta laithau tawbagi thoram asi pangthoki khuldagi amadi laikai laikai oiba laithau sing haibadi khulgi khontong lamlong ahum phangbada laigi saroi khangduna tinmu laimu phattaba singi mapamda makoigi pifam tokpa chakthak piduna thadoktuna phatta haudi punamak tanthoknanaba ila thaunibagi thoram pangthoki Nimidangi matamda ahalaman singna yumdagi mapan thoktana macha machu oibisingda pauktak pibaga loinana afaba Tinjang Kajing daba Nahasing Putuknaba Amadi Angangsing the Poktak Pibagi Sanabi Leragi Yelangway Lanimbi Tari Saroi Kambagi Sanabi Lerai Moirang Kanglei the Henjuna Hana Lamtagi Tangs Ginimidanga Lairo Lembi Unaba Chatpada Lai Patava Mayamna Tanarga Lairo Lembigi Yungi Suri Mapada Parak Hat Kibagi Wari Ngasi Sunishinari Lamta Tagi Hanba Tanjanimita Mitaina Tajanabig Matu ina Tampaki Mapam Kayada Lamlong Hum Pangbada Saroi Ngaroi Pataba Singda Makogi Machinjak Piduna Lamdam Sida yai panuaiba proknabgidamakta laithau thorom pangthokki thabok pangthoknari Nakalamurumda Nongada Amsung Kameng Kunjau Anigi Marakta Saroi Khangbagi Lamgi Chenabana Maram Oira Khana Chenaba Thokre Ngasi Impal Iski Lamlai Esigi Manung Chana Lairiba Nongada Amsung Kameng Kunjau Anigi Marakta Saroi Khangnabagi Thabok Chathabada Lamgi Chenaba Laibidagi Chauna Khana Chainabagi Thodok Thokre Thodok Asu Ngasi Ayu Pung Tararom Tarpada Maitei Singi Yamna Maru Oiba Ama Oidiba Lamtagi Ahanba Thangni Nimitki Saroi Khangba Lakpada Lam Henjili Nakhoigi Jakata Pangtho Hairabasu Chankilai Haibigi Wahauda Khana Chainabagi Thodok Adu Thokibani Kameng Kunjaugi Maikadagi Nupi Kharana Makoigi Jagani Haina Hairiba Lampak Adu Tana Saroi Khangba Chankilakpada Nongada Laiba Nupi Kharaga Nakal Anigi Marakta Awai Khum Taunadano Khandarakpadagi Khut Yamnaratun Nakal Anigi Marakta Asok Apan Kaya Yaroppadagi Lamlai Poliski Kangbu Ama Mapam Adu Changchinduna Handoknanaba Haibadagi Yadabdagi Smoke Bomb Amada Tiar Gas Sel Kaya Kaptuna Maikai Anigi Marakta Laiba Mioising Tankaiki Irang Adu Matam Chan Impal East Police na Control Tauki Matam Chan Impal East ki Ahenba Poliski Kangbu Laklamdrabadi Hena Chauba Pamdaba Thokdok Sing Thoknangani Maikai Anida Group 9 Khaidokna Duna Mioising Adu Khana Chainabagi Thabok Chatharakpadagi Police na Mayumda Sangkinaba Haibadagi Sangnakibani Khana Chainabagi Thodok Adu Losinki Police na Khanariba Maikai Anigi Mioi Marima Kauduna Wari Sanaraba Matungda Irang Adu Makhatana Thokide Thodok Aduga Mari Lenan Aso Open Yarab Sing Hospital da Pukhatun Laikana Kihairi Lakliba Mas Nipandagi Manipur National Highway Singda Free Movement Lehenanaba Amit Shahna Security Force Singi Oiba Mipam Pangthokre Haukiba Sahili Singani Kulumdoigi Me Ohumdagi Tholakkiba Irang Asiga Mari Lenana State Asigi National Highway Singda Ngasi Phawba Free Movement Tauba Ngamdana Lairiba Asi Lakadriba Tha Asigi Nipandagidi Mapung Phana Kanglup Khudingi Miyoi Sing Free Movement Lehenanaba Union Home Minister Amit Shahna Ngasi New Delhi da Pangthokkiba Security Review Meeting da Security Force Singda Akanba Instruction Pikre Ajay Kumar Balana Manipur gi Governor Oina Watsak Laukraba Matung Ngasi Ahanbo Oina New Delhi da Union Home Minister Amit Shahna chair loduna pangthokkiba high level review meeting aduda Union Home Minister Amit Shah Home Secretary Director Intelligence Bureau Deputy Chief of Army Staff Eastern Command ki Army Commander BSF ki DG CRPF Assam Rifles Manipur Governor Ajay Kumar Bala Security Advisor Kuldeep Singh Manipur ki Police ki DGP Rajib Singh yauna Ministry of Home Affairs ki Senior Officer Singh Saruk Yaki
ꯃꯐꯝ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯒꯅꯤ, ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯧ ꯇꯥꯕ ꯇꯦꯡꯕꯥꯡ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ, ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯔꯆ 9ꯗꯒꯤ ꯃꯈꯥ ꯇꯥꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ MLA 10 ꯑꯁꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ 10ꯒꯤ ꯃꯐꯝꯗ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯆꯥꯛꯊꯥꯛ ꯄꯤꯔꯒ ꯃꯅꯤꯄꯨꯔꯗ ꯏꯪ ꯆꯤꯛꯄ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯏꯃꯥ ꯏꯕꯦꯜ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯀꯨꯀꯤ MLA 10ꯒꯤ ꯃꯐꯝꯗ ꯁꯔꯣꯏ ꯉꯥꯔꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫